ꯋꯥꯕꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯏꯔꯣꯡ ꯇꯨ ꯍꯪꯒꯨꯜ ꯐꯥꯎꯒꯤ ꯂꯝꯕꯤꯁꯤ ꯃꯄꯨ ꯄꯥꯟꯗꯕꯒ ꯄꯥꯡꯈꯛ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯂꯝꯕꯤꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯂꯥꯛꯄ ꯄꯩꯁꯥꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯦꯟ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯤꯀꯥꯗꯥꯔ ꯀꯌꯥꯅ ꯃꯥꯟꯅꯔꯒ ꯂꯧꯊꯣꯛꯄꯤꯈ꯭ꯔꯒ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯁꯦꯝꯕꯤꯗꯕ ꯃꯁꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯁꯦꯝꯕꯤꯕꯣꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯁꯨ ꯅꯠꯇꯕ ꯒꯕꯔꯃꯦꯟ ꯁꯔꯀꯥꯔꯗꯒꯤ ꯂꯥꯛꯆꯔꯤꯕ ꯀꯩꯒꯨꯝꯕ ꯈꯔ ꯑꯗꯨꯅ ꯁꯦꯝꯕꯤꯌꯨ ꯍꯧꯗꯣꯛꯄꯤꯌꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯗ ꯆꯍꯤ ꯉꯁꯤꯗꯒꯤ 8 year 9 years something ꯂꯝꯕꯤ ꯑꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛ ꯁꯦꯝꯕꯤꯗꯗꯅ ꯂꯩꯕ ꯂꯝꯕꯤ ꯑꯁꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯜꯍꯖ ꯃꯧꯂꯥꯅꯥ ꯑꯂꯥꯎꯗꯤꯟ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯃꯍꯥꯛꯅ ꯁꯦꯝꯕꯤꯈꯤꯀꯣ ꯃꯇꯦꯛ ꯃꯇꯦꯛ ꯃꯌꯥꯝ ꯑꯃ ꯁꯦꯝꯕꯤꯈꯤ ꯃꯥ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯇꯧꯋꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯩꯈꯣꯏ ꯋꯥꯒꯥꯏꯒꯤ ꯑꯣꯏꯕ प्रजासिंगना लंबी सिगी मतांग याम कन्ना अखोइगी केंद्रगी ओइबा ग्रुपता तरिगा नैनदना नैनबसिदगी आइना सेमगनी मसिगी लंबी सि आंगम मतेंग पांगबियोना मयामदा हाइजबनी मदुदा थिनथबा लैतना हेक हाइखिबगा मिकुप खरागी मतुंगदा अखोइगी अलस मौलाना अलाउद्दीनना मसामक लाक्पिदुना आइगी अंगम्बा मक लेवलदा आइ हेल्प तौगनीना महांगना गाई कया पांगबिदुना असि लंबी सेंबा हौजरी सि खेला खोंगदगिनी खेला खोंग तु लेसांग थेमगी लंबी सिना मुके हेना फत्तबा कोम याम साउंड साउंड लेबा कोम या अदुना हुजिक लंबी सि अजांबा लुंग थारागा सेमजरे सेमजली हुजिको अदै मखा ताबसु लोइना थुंगना सेमखिनी अदुगा हुजि इरोंग तु हंगुल फाउगी सेमाइजिंग फाउगी लंबी सि मुक्का मरुइना मसिगी सिनी यामना डेंजर ओइबा यामना खुदोंग चादबा लेरिजिको कोइ प्रजेल एमएलए द कयारा हाइरे अदुबो कोइ सामु मथुंदा पेना खोंबगु मोइरा लैखरे अदुना मसी अखोइ प्रजाना खायरगा थारसीना अखोइगी कैंपेन अमसु अइना अदु मयामदा हौदोक्चबनी मयामसी पुक्सेन चावबा लाइररसु लंबी सिदि फानिंगबा आइगी केंद्रगी प्रजा मयामसिना तौरसीना मयामसिना हाइरकपदगी अखोइ हौरगनी इरोंग तु हंगुन फौगी लंबी सिचो दो अखोइ प्रजा मयामना हाइरोबदा हुजुजिक सोशल वर्कर ओइना आनबो ओइना हेक्ता चोंथोरइसि हांदैसु तौजबा अखोइना कैगुम्बा मयामसिना हाइबदा हुजुजिकि ओइना यामना मचिन तुमखलैबा अखोइगी अलहज मौलाना अलाउद्दीन सोशल वर्कर महाक तारे अतै सोशल वर्कर सिंसु दम अंगम मतेंग पांगबियो अखोइगी आउट ऑफ केंद्रदगिसु मयाम पांगबिगे हाइबा लैरि अदुम पांगबिरो अखोइ केंद्र सि मणिपुरदा ख्वाइदि सोथबो ओइरे मयामना हेना खंगनरबनी अखोइगी रीजनेबल ओइबा ऑफिस अमा लैतबा डिस्ट्रिक्ट न कराइदनोम लैबा पुलिस स्टेशन पोस्ट ऑफिस न कराइदनोम लैबा डिवीजन न कराइदनोम लैबा केंद्र सिदा हेल्थ सेंटर अम लैतबा अदुम मथक लंबी थोंगिसु अमुका पुरा अखोइगी कइनिको तौइसे अदुना ngasi लंबी सिगी हौजबनी मयाम मसिदा अखोइ अंगम मंगम मतेंग पांगनरगा अइगी केंद्रदा लैबा प्रजासिंग अखोइ एनी सिदा अइ हाइबा लैते मी हाइबा लैते अखोइगी न हारगा सेमिनसी अमदि अंगम्बा पांगनना कैदौबिरो एमएलए न थाबिद्रबनेना पाइरिबा एमएलए सिना थाबिद्रबनेना अखोइ प्रजाना खायरगा थाजबा प्रजादा अखोइगी सोशल वर्कर सिंग द डोनेशन तौरगा सेमजबनी मसी कनागुम्बा अमगी क्रेडिट अदुगा सि तानबसु यारोय अदुगा वगाई केंद्रगी हुजिक मनुंगदा लैरिबा इरोंग तो हंगुन फौगी लंबी सि अखोइगी मेंटेनेंस की लौथोखगा थाबि फपिदबा लैबनेना मसी अखोइगी केंद्रगी प्रजा मयाम अखोइगी सिदा लैरिबा सिगी लंबी सिना पोलिरगा लैबसु खनरगा अखोइ करी करी तौबा याय अदुगा एमएलए ना अखोइगी सि सेमबगी वफमसु लैतबनिना अखोइ मागी मथक्ता करी तौबा याय नत्र मंगोदा करी हाइबा याय हाइबसिसु मयाम अखोइ डिसीजन लौरखिनिको मदुसु अमुक मयामदा अपडेट तौजगे अदुना हुजुजिक लैरिसिदा इचिलनाव सिंग भोट हाइबसिदि अपा पामदा पीगदबनी अदुबु भोट सि पीबा मतमदा अखोइगी खुपीसे कनादा सिनरगा करम मिगे सिनरगा अखोइ इलेक्शन सि माइ पाखनखिबदा अखोइ प्रजागी हन्नेगनी हाइबसि सि खनथरगा अखोइगी यामना भेलुएबल ओइबा सही मंगानी मीटिंग रांसे पिमिनसी हाइबसि मयामदा अइ वखन पुलिस सिंजेरी मरबदे अखोइना सही मंगागी खुपीदुना ओना तेना नमखिबना ngasi अखोइ सही मंगा वाबनेबा वारिसी अखोइगी एमो वगाई केंद्रदा तै मफमददी लोइनो सि असाम कोइलास थाबा लंबी से प्रेजेलेमेल सिंग तौरे अखोइगी दि कायम नतेबा थोंग ओइगेरा पैसा लौथोगा सेमबीदबगुम्बा लंबी ओइगेरा लौथोगा सेमबीदब सुमाइना तौर लेरमने अदुना अखोइ लागिबा कम्युनिटी इलेक्शन हाइरसु यारे मथंगी इलेक्शन 2027 से सिदा अखोइ मियामगी तमक्ता कंट्रीब्यूशन तौरेबा कनामना हन्नेंग बिद्रबा अखोइ केंद्र सिदा लुंग मरुम सा बिद्रबा करीगुम्बा सोशल गी थबक ओइबा अमु तौदबा मिसिंगना हयंग इलेक्शन मयाना 500 ना 500 ना
ꯆꯣꯡꯊꯣꯛꯄ ꯃꯇꯝꯗ ꯃꯗꯨꯗ ꯑꯩꯈꯣꯏ ꯄꯤꯕꯗꯤ ꯑꯩꯈꯣꯏ ꯒꯦꯝ ꯑꯁꯤ ꯍꯜꯂꯒ ꯑꯃꯨꯛ ꯌꯣꯟꯊꯣꯛꯑꯒ ꯍꯥꯟꯅꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯅꯨꯡ ꯆꯪꯈꯤꯅꯕ ꯑꯃꯗꯤ ꯍꯧꯖꯤꯛꯁꯤ AI ꯒꯤ ꯌꯨꯒ ꯍꯥꯏꯅ ꯈꯪꯅꯕ ꯃꯇꯝꯅꯤ ꯏꯁꯇꯣꯟ ꯑꯦꯖꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯟꯖꯤꯜꯂꯛꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯃ ꯀꯥꯎꯕꯤꯗꯕ ꯐꯩ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯁꯤ ꯑꯇꯇꯥꯁꯨ ꯑꯣꯏꯍꯟꯕꯤꯒꯅꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯂꯥꯎꯖꯔꯤꯕ ꯇꯧꯖꯔꯤꯁꯦ ꯑꯩ ꯈꯛꯀꯤ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤꯅꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯊꯣꯛꯎꯔꯕꯅꯤ ꯂꯥꯎꯖꯕꯅꯤ ꯑꯗꯨ ꯃꯤꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯁꯤꯡꯁꯤ ꯌꯥꯝ ꯊꯦꯡꯛꯁꯅꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯈꯟꯕ ꯌꯥꯎꯏꯀꯣ ꯃꯗꯨ ꯈꯟꯕꯤꯒꯅꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯑꯩꯅ ꯀꯩꯒꯨꯝꯕ ꯉꯝꯗ꯭ꯔꯦ ꯃꯤꯅ ꯇꯧꯔꯛꯄꯁꯦ ꯊꯦꯡꯛꯁ ꯇꯧꯕꯤꯌꯨ ꯊꯦꯡꯛꯁ ꯇꯧꯕꯤꯕ ꯃꯇꯝꯗ ꯂꯩꯕꯤꯈꯣ ꯑꯗꯨꯒ ꯉꯝꯃꯒꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯌꯨ ꯄꯩꯁꯥ ꯈꯛꯅ ꯃꯇꯦꯡ ꯇꯧꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯑꯁꯤ ꯋꯥꯈꯜꯅ ꯂꯧꯁꯤꯡꯅ ꯄꯥꯡꯒꯜꯅ ꯂꯣꯏꯅ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯔꯒ ꯁꯤꯌꯥꯔ ꯇꯧꯅꯔꯒ ꯍꯤꯡꯕ ꯃꯇꯝ ꯑꯗꯨꯒꯤ ꯌꯨꯅꯤꯇꯤꯗꯨ ꯁꯥꯒꯠꯂꯛꯄꯗꯗꯤ ꯗꯤꯕꯂꯞꯃꯦꯟ ꯂꯩꯕ ꯀꯦꯟꯗ꯭ꯔ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯈꯦꯂꯥꯈꯣꯡ ꯑꯃꯗꯤ ꯂꯩꯁꯥꯡꯊꯦꯝ ꯐꯥꯎꯅꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯆꯧꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯕꯤꯔꯛꯄ ꯑꯜꯍꯥꯖ ꯃꯧꯂꯥꯅꯥ ꯑꯂꯥꯎꯗꯤꯟꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯍꯥꯛꯅ ꯇꯧꯕꯁꯨ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯔꯣꯛꯇꯣ ꯍꯥꯡꯒꯨꯟ ꯐꯥꯎꯕꯤꯁꯤꯗꯁꯨ ꯃꯍꯥꯛꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯒꯤꯁꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯅ ꯇꯧꯔꯨꯕꯗ ꯑꯩꯈꯣ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯃꯗꯤ ꯑꯐꯕꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯖꯠ ꯄꯤꯅꯔꯒ ꯃꯍꯥꯛꯄꯨ ꯏꯂꯥꯅ ꯃꯇꯝ ꯂꯩꯕ ꯈꯤꯗꯤꯛꯇ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯤ ꯌꯥꯝꯅꯁꯨ ꯊꯃꯣꯏꯗꯒꯤ ꯗꯨꯋꯥ ꯄꯤꯁꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯅ ꯇꯧꯗꯕꯕꯨꯗꯤ ꯇꯧꯕꯤꯔꯤꯕ ꯃꯤꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯒ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯑꯒ ꯊꯧꯅꯥ ꯄꯤꯔꯒ ꯇꯧꯍꯟꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯋꯦ ꯑꯣꯏꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯗꯤ ꯂꯥꯎꯕꯗ ꯂꯝꯕꯤꯒꯤ ꯊꯣꯡꯒꯤ ꯃꯇꯥꯡꯁꯦ ꯌꯥꯝꯅ ꯌꯦꯛꯅꯕꯁꯨ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯌꯦꯛꯅꯕ ꯂꯩꯔꯤꯁꯦ ꯃꯈꯣꯏꯒꯨꯝꯕ ꯃꯆꯨꯝ ꯆꯥꯕ ꯃꯈꯣꯏꯒꯨꯝꯕ ꯍꯨꯔꯥꯟꯕꯒꯤ ꯃꯤꯅꯥꯏ ꯑꯣꯏꯈꯤꯗꯩ ꯁꯔꯨꯛꯄꯨꯗꯤ प्रजाꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯦ प्रजाꯒꯤ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯇꯣꯂꯣꯞ ꯐꯪꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏ प्रजाꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯉꯝꯖꯕ ꯑꯩꯒꯤ ꯄꯔꯁꯟ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯚꯣꯏꯁꯅ ꯉꯝꯖꯕꯁꯤꯡꯁꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯃꯗꯤ ꯃꯌꯥꯝꯁꯤꯗ ꯍꯥꯏꯖꯔꯒ ꯗꯤꯕꯂꯞꯃꯦꯟ ꯇꯧꯕꯁꯤꯡꯁꯦ ꯑꯩꯅ ꯉꯝꯗꯕꯁꯨ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯃꯁꯤꯗ ꯀꯅꯥꯗꯁꯨ ꯀꯩꯗꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯌꯦꯛꯅꯕꯒꯤ ꯀꯩꯁꯨ ꯂꯩꯇꯦ ꯄ꯭ꯔꯖꯦꯜ MLAꯒꯤ ꯁꯥꯏꯠꯇ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯁꯦꯝꯕꯤꯔꯛꯑꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯊꯤꯡꯗꯦ ꯗꯤꯕꯂꯞꯃꯦꯟ ꯇꯧꯕꯗ ꯑꯦꯅꯤ ꯃꯤ ꯑꯃꯅ ꯇꯧꯕꯗ ꯗꯤꯕꯂꯞꯃꯦꯟ ꯊꯤꯡꯉꯣꯏ ꯊꯤꯡꯕꯁꯨ ꯌꯥꯔꯣꯏ ꯊꯤꯡꯅꯉꯥꯏ ꯃꯆꯥꯛꯁꯨ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯁꯤꯃꯥꯏꯅ ꯈꯟꯅꯁꯤ ꯑꯗꯣ ꯃꯥꯅ ꯇꯧꯈ꯭ꯔꯦ ꯑꯩꯅ ꯇꯧꯈ꯭ꯔꯦꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯎꯏ ꯑꯩꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯩꯈꯣꯏꯒꯤꯗ ꯀꯦꯟꯗꯤꯗꯦꯠ 3-5ꯁꯦ ꯅꯪꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗ ꯍꯥꯏꯔꯒ ꯇꯧꯍꯜꯂꯣ ꯃꯗꯨꯕꯨ ꯀꯧꯏ ꯂꯤꯗꯔ ꯃꯗꯨꯕꯨ ꯀꯧꯏ ꯅꯨꯄꯥ ꯊꯣꯛꯄ ꯃꯗꯨꯕꯨ ꯀꯧꯏ ꯑꯐꯕ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯉꯝꯖꯕ ꯑꯩ ꯇꯤꯟꯅꯕꯗ ꯑꯩꯈꯣꯏꯁꯨ ꯍꯥꯏꯖꯔꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯁꯣꯁꯤꯌꯦꯜ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔ ꯈꯛ ꯅꯠꯇꯦꯕ ꯑꯇꯣꯞꯄ ꯀꯦꯟꯗ꯭ꯔꯗꯩꯁꯨ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯃꯗꯔꯁꯥꯗ ꯊꯣꯡꯗ ꯀꯩ ꯃꯌꯥꯝ ꯃꯇꯦꯡ ꯑꯇꯣꯞꯄ ꯀꯦꯟꯗ꯭ꯔꯗꯒꯤ ꯃꯌꯥꯝ ꯏꯝꯐꯥꯜꯗꯒꯤ ꯃꯌꯥꯝ ꯇꯧꯕꯤꯔꯛꯏ ꯑꯗꯨꯗꯒꯤ ꯂꯤꯂꯣꯡꯗꯒꯤ ꯇꯧꯕꯤꯔꯛꯏ ꯑꯗꯨꯗꯒꯤ ꯈꯦꯇ꯭ꯔꯤꯒꯥꯎꯗꯒꯤ ꯇꯧꯔꯛꯏ ꯑꯦꯅꯤ ꯃꯐꯝ ꯄꯟꯕ ꯁꯉꯥꯏꯌꯨꯝꯐꯝꯗꯒꯤ ꯇꯧꯔꯛꯏ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯇꯧꯔꯛꯏꯀꯣ ꯃꯌꯥꯝ ꯑꯃꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯛꯏ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔ ꯃꯅꯨꯡꯗ ꯃꯔꯝꯗꯤ ꯁꯣꯠꯊꯔꯦꯕ ꯑꯩꯅ ꯃꯌꯥꯝꯗ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯀꯩꯗꯧꯕꯁꯤ ꯂꯣꯏꯅ ꯎꯍꯟꯕꯅꯤ ꯃꯌꯥꯝꯗꯁꯨ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯃꯥꯟꯅꯁꯤ ꯑꯃꯗꯤ ꯀꯃꯤꯡ ꯏꯂꯦꯛꯁꯟꯗ ꯑꯩꯈꯣꯏ ꯑꯦꯂꯦꯛꯁꯟꯁꯤ